Atsumgi luchingba ahum fa kibagi mayokta atsum KSO ansamga kusamnaduna changsin kiba shutdown gi khongjang yanaba purakpadagi matam kharagi oina handokre. Manipur the Rural Development and Panchayati Raj ki fam purakpa Minister Singhi manungda ahanba oina TS Bishojitna nongma chupna kilometer chamaga sumna ahum sangba siroitu kachawfung lambi gi fibam yangsin kray. Amasung India the coronavirus ki anova case lakama lishing tragamanga gi mathakta hengatuna apunba case crore ama lakun ganipan lishing ama henkrep paglapagi chang sada matputarani thoga 10 ning ama madahat tharaklay. Ma'am, Krumzari, the Myanmar Impact News near Jet Kaiden has a Punjasi Fob Gimmer boxing, ma'am, the Pizari. All Travel Student Union Manipur at Sumgi Luchingba Ahum Fakivagi Mayokta Union Asina Cookie Student Organization All Naga Student Association of Manipur ga Kusam Naduna Jangsin Kiba Sadam gi Kongjang Matam Kragi Oina Handokre Makogi Kongjang asi Ngarang Atheng Bada Laingaka at Samgi Mihut Singa Wari Shanaraba Matung Yanaba Mapurakpadagi Handokibani. Minister Let Pau Haukipki official quarter the PhD Minister Losi Diko Masung TN Hills Minister Vungzagin Valte Yauna Atsamgi Mihut Singa Wari Shanakiba Duda Yunenasigi Luchingba Ahum Fakiba Adu Tadokpa Madi Ngasi Nuktilpung Marida ADC election Pangtopagi Matang da Wari Sanabahaina Yanakibani Haidi. Amrom da Haukiba Ningtokaba Numita Additional Chief Secretary Travel Affairs and Hills Let Kozin Haukip na Tokiba order amagi matung ina Autonomous District Council ADC gi Mikal Jun Kungamanga da Pangtoklagani Haidi. Adumakpu State Government ga at Samga Wari Shanakiba Sing da Mikal Jun Kungamanga da Pangtokpada Yanakiba Laite Haina at Samna Haidi. Hiramasigi matang da at Samga Laingaka ngasi Wari Shanarabayari. Manipur the Rural Development and Panchayati Raj ki fam purakpa Minister Singhi manungda ahanba oina TS Bishojitna nongma chupna kilometer chamaga subna ahum sangba siroitu kachawfung lambi gi fibam yangsin kray lambi si Pradhan Mantri Gram Sarak Yojana PMGSY gi Phase 1 2015-16 dagi nauna chingkaktuna semba haukibani kongchat aduda Minister na siroi dagi mapumkul jingsui hamlang Mitiyang, Chamu, Amusung, Fungta Kul Fauraga, Kachawfung Fauba, Chatuna Lambigi, Hauzik Oiriba, Fibam Yangsinki. Kilometer Chamuk Subnahum Sangba, Lambi si Semkiba Matamda, Ka Hena Ngamna, Semlamba Yana Tengnaki, Kaya Tengnaki Hairi. Hairiba Sing Asi, Kunja Sing na Chatok sa Sintaubuda, Kudong Chadaba Mayok na ba ye abana, Minister na Alignment Semduna Awang Batong Sing Hap na ba, Marilay na ba Sing da Kanganki. English nga niga taraga taruktagi PMGSY gi makada semlamba lambi sida mawong tada na semlamba kaya tengnaki haina lambi adu yangsiladuna minister na media da fongdoki. Kongchat adu da assembly da Ukrul Assembly Constituency gi MLA Alfred Ukrul as Amusung Kamjong gi Deputy Commissioner Singh Manipur State Rural Roads Development Agency Rural Engineering Department gi Chief Engineer Additional Chief Engineer Amadi Marilay na bo official Singh na sarkyaki. Jansing sina kugi batang kuina dagi lambi je sembi matamda pen daba tungai taba mayam si kugi dariba honorable MLA na su floor da su kuina sum bangang ngana bana kana roi masi practically kuina chala kanda afaba makhal gi lambi ama kugi dariba riding quality leiba aduga all weather kana bi kana si chatpa yaba lambi ama praja sing da pi ba alignment si kuina nauna tawga tawba habsu difficulty oiba aduna kugi kudong cha daba praja gi kudong cha daba se lowan ma puthokna re har kana ngasi di Kogi Kanodi, Kogi Yanaba Amada, when Kamai or Power Yakagi have a secret Kunjazing, Lay Harabana Kunjazing, Hujixi, Lady Bakwing Toes in Lepide, Ningtona Mogi, Labor Trace Parsing Ama, Kanoma, Kapirani, Kapirakumatum, technically Madida, Quena, equalizing Tara, Harkanda, Madida, Semi Harkanda, Nungai, Lambima Pina, Pandam, the Quasi, Questionary Wise.
Prime Minister National Dialysis Program ki matang da nongmagi oiba sensitization program ama RIMS da pangthokre RIMS ki mini auditorium da pangthokiba thauramadu da hospitality da fangliba dialysis ki khudong chaba singi matang da su khanani naki thauramadu da RIMS ki medical superintendent Professor H Priyosaki na Prime Minister na hogdokliba dialysis program asina sel thumgi awaba leiba kidney gi anaba leiba mioi sing da chawna mateng oiri RIMS hospital gi oina su Tokhaiba nephrology department lingduna nomu da mioi kuntra rom dialysis ki khudong chaba piri matamam da dialysis ki damakta mapan lamda ana laying chatnaram labasu ngasidi iram damasida mapung fana dialysis tawbagi khudong chaba leire mahakna makha taraduna hai kidney ga mari leinaba anaba singa sidagi matau karamna ngakthokadagi haibagi matang dasu awareness program pangthokpagi tangai fadaba lei haina phongdoki per capita income is very poor, and we are one of these 5 states, poorest in India in per capita. So for poor people it is very good. And I should suggest to the nephrology department, instead kidney disease, treatment of the kidney disease is also very good. But how to prevent, let us aid it. Because prevention also very important. Some sort of awareness program, how to prevent the kidney diseases before. So it is also, I feel it is important. State nodal officer has promised to give some more equipments for the dialysis. And if you could provide that, the department will be flourish more. National Education Policy ki matang da nomagi oiba khanani nabagi thauram ama ningthau khong Mangol Nganbi College ki conference hall da pangthokre University and Higher Education sponsor tauduna Mangol Nganbi College na sinduna pangthokiba thauramadu college asigi governing body secretary ki ibohol DM College of Teachers Education ki assistant professor W Jyotimort na sarukya ki thauramadu ga mari leinana college asigi principal RK Birjit na National Education Policy na Hana Lairamba Education System amadi policy asida kari yauri amadi masina mahiroi singda kari kana hangani haibagi matang da wangangki RIMS Hospital da Dr. Tamba Mahiroi ama laikidaba atugi langla langjil atuba matamda puthoktuna mara leiba mioi sing atuba matamda chairak pigadavani haina Eastern Popular Club Imphal na thadropa cherol mata khangalakli cherol sina makataradun hai laikhidraba numit taraga mangani helaba fauba misi sigi matang da marik chumba langla langjil puthokpa ngamdriba si manungda aronba kari leibage haiba miyamgi achauba wahang ama oirakle haina cherol sina khangalakli Rural Health Day ga mari lainana sees a hospital and research center the blood donation camp pangthokre give of blood is the gift of life be a lifesaver donate blood haiba pauzelda blood donation camp adu Manipur Youth Reforming Organization sinduna sees a blood shelter the pangthokibane punna mioi yankai henbana camp adu da epk Chief Minister Yaungna Laingak ki Minister MLA Amadi Mari Lainaba Department ki Luchingba Singna Umang Kannaba Chingmi Singda Alternative Livelihood Pigani Haina Chinda Bashon Piringai Chingi Mafam Karada Lairiba Umang Singh Tumgadore Hiramasida Impact News ki reporter RC Mangangcha Amasung cameraman Iro Mochadagi Akanaba report ama Malemgi miyamna khwaidiki chawba khudongchadaba ama oina thengnariba global warming gi chaitheng ngasidi piglaba iramda Manipur gi chu saruk thunglare chaitheng asina maram oiraga hokhiba chahi kharagi mamangdagi lamdam masida ainga sagi khal kaitharuktuna nongjunung chagi matam naidaba saba hekalapagi awaba thengnari masigi manung channa ising phangdabagi awaba mayognaba haibasi chu lamdam masigi miyamna thengnariba amani achigumlaba awaba sing asi koknaba lengangna chenjau kaya thadaduna matam kaya gi mamangdagi umang wam kangadaba haina thorang kaya paikhatli adubu paikhatliba thorang sing asi ningthina mai paklabra haibududi oidri masina maram moiraga umang wamang kanbadagi umang wamang mangchilapana saruk helakli
ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯑꯣꯏꯕꯅꯤꯅꯀꯣ ꯁꯤ ꯐꯧ ꯊꯥꯒꯅꯤ ꯃꯔꯣꯛꯒꯨꯝꯕꯀꯣ ꯊꯥꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯕꯅꯦꯕꯀꯣ ꯎꯒ ꯋꯥ ꯃꯌꯥꯝꯁꯤ ꯌꯣꯛꯂꯒꯀꯣ ꯑꯩꯈꯣꯏꯁꯤ ꯂꯧ ꯌꯥꯟꯅꯔꯣꯏꯀꯣ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯏꯪ ꯑꯁꯥ ꯑꯃꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯈꯜ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕ ꯆꯤꯡꯒꯤ ꯎꯃꯪ ꯀꯌꯥ ꯄꯥꯝꯂꯧ ꯎꯅꯕ ꯆꯤꯡꯃꯥꯏ ꯀꯌꯥ ꯂꯥꯃꯩ ꯊꯥꯗꯣꯛꯄ ꯑꯃꯗꯤ ꯂꯂꯣꯟꯅꯕꯒꯤꯗꯃꯛ ꯎꯖꯥꯎ ꯀꯌꯥ ꯌꯥꯟꯗꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯇ꯭ꯔꯛꯁꯤꯡꯗ ꯄꯨꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯃꯛ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯃꯩ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯗꯤ ꯚꯤꯂꯦꯖ ꯑꯃꯁꯨꯡ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯆꯠꯊꯔꯝꯕ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯆꯠꯂꯨꯕꯗ ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯅꯤꯡ ꯇꯝꯅ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯎꯖꯥꯎ ꯀꯌꯥ ꯈꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯂꯥꯏꯁꯦꯟꯁ ꯄꯤꯗꯨꯅ ꯆꯠꯊꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯅꯥꯏ ꯑꯣꯏꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤꯒꯤꯗꯃꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯨꯞꯅ ꯊꯤꯒꯠꯐꯝ ꯊꯣꯛꯏ ꯌꯥꯝꯕꯁꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗꯦ ꯆꯨꯖꯥꯜ ꯂꯣꯏ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄꯀꯣ ꯏꯟꯀꯝ ꯂꯩꯕ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯑꯗꯨ ꯈꯔ ꯃꯇꯦꯡ ꯑꯗꯨ ꯇꯧꯕꯤꯅ ꯐꯩ ꯒꯣꯔꯃꯦꯟꯇꯒꯤꯀꯣ ꯆꯤꯡꯃꯤꯁꯤꯡꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯎꯖꯥꯎ ꯀꯌꯥ ꯌꯥꯜꯂꯤꯕ ꯑꯃꯁꯨꯡ ꯂꯥꯃꯩ ꯊꯥꯗꯣꯛꯇꯨꯅ ꯎꯃꯪ ꯀꯌꯥ ꯀꯣꯛꯊꯣꯛꯂꯤꯕ ꯑꯁꯤ ꯆꯈꯥꯎꯒꯤ ꯂꯥꯟꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯃꯔꯣꯝꯗ ꯄꯨꯛꯆꯥꯛ ꯈꯛꯇꯒꯤ ꯎꯃꯪ ꯀꯣꯛꯊꯣꯛꯄꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯤ ꯀꯣꯛꯊꯣꯛꯂꯤꯕ ꯎꯃꯪꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯜ ꯀꯌꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯍꯩꯔꯥ ꯊꯥꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕꯇ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯍꯦꯟꯒꯠꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯎꯃꯪ ꯋꯥꯃꯪ ꯈꯨꯗꯤꯡ ꯀꯣꯛꯊꯣꯛꯂꯕꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯑꯩꯈꯣꯏ ꯈꯨꯟꯗꯁꯤ ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯋꯥꯗꯅ ꯂꯩꯌꯦ ꯏꯟꯀꯝ ꯁꯣꯔꯁ ꯊꯣꯛꯀꯗꯕꯁꯤ ꯎꯋꯦꯟꯅꯦ ꯀꯣꯕꯤ ꯊꯥꯕꯒ ꯑꯂꯨ ꯊꯥꯕ ꯃꯇꯔ ꯊꯥꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯁꯤ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯂꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯝꯕꯤ ꯐꯖꯗꯕꯅꯤ나 ꯍꯧꯖꯤꯛ ꯐꯥꯎꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯗꯅ ꯂꯩꯌꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯅ ꯁꯦꯟꯖꯥꯎ ꯀꯌꯥ ꯊꯥꯗꯗꯨꯅ ꯎꯃꯪ ꯀꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯎ ꯊꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯎꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯄꯣꯄꯤ ꯊꯥꯔꯤꯕ ꯄꯥꯝꯂꯧ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯎꯖꯥꯎ ꯀꯌꯥ ꯌꯥꯜꯂꯤꯕ ꯆꯤꯡꯃꯤꯁꯤꯡꯒꯤꯗꯃꯛ ꯑꯜꯇꯔꯅꯦꯇꯤꯚ ꯂꯥꯏꯚꯂꯤꯍꯨꯗ ꯄꯦꯀꯦꯖ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯉꯥꯛꯀꯤ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕꯁꯤꯡꯅ ꯆꯤꯟꯒꯤ ꯕꯥꯁꯟ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯆꯤꯟꯗ ꯄꯤꯔꯤꯕ ꯕꯥꯁꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕꯅ ꯆꯤꯡꯃꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝꯁꯤꯒꯤ ꯎꯃꯪ ꯋꯥꯃꯪ ꯃꯥꯡꯁꯤꯜꯂꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟꯁꯤ ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯤꯡꯗꯅ ꯂꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯃꯇꯦꯡ ꯄꯤꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯑꯜꯇꯔꯅꯦꯇꯤꯚ ꯑꯦꯔꯦꯟꯖꯃꯦꯟꯠꯁꯤ ꯋꯥꯠꯄꯅꯤꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯇꯧꯗꯕꯗꯤ ꯎꯄꯥꯏ ꯂꯩꯇꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯎꯁꯤ ꯇꯨꯒꯅꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯇꯨꯗꯅ ꯂꯩꯌꯦ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯇꯧꯁꯤ ꯍꯧꯖꯤꯛ ꯇꯣꯛꯀꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯑꯜꯇꯔꯅꯦꯇꯤꯚ ꯑꯦꯔꯦꯟꯖꯃꯦꯟꯠ ꯇꯧꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟꯁꯤ ꯇꯣꯛꯀꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒꯤ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯎꯃꯪ ꯀꯟꯅꯕꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯍꯧꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯎꯃꯪ ꯋꯥꯃꯪꯒꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯇꯨꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗ ꯍꯦꯟꯅ ꯁꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯏꯔꯣꯝ ꯃꯣꯁꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ RC ꯃꯉꯥꯡꯆꯥ Matang saisida break am logzage break ki matungda malemam di India gi leiriba COVID-19 case ki update am di Manipurum sung malingi tongan ba ipauk sing puduna lakchage impact news meeting ta do review Panthoibi Construction Private Limited developing tomorrow presents Panthoibi Green Homes, a destination of luxury living equipped with modern amenities. Launching on 23rd of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurang Bamlaika, Imphal. Panthoibi Construction Private Limited na miyam gidamak G+2 dagi G+6 ta upgrade tawkraba residential project amakak launch tawzan. Upon Basembam ki 10% amag down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis ta thibirak payagan. Ngasi malang simbiro Panthoibi Construction Private Limited assist company of Panthoibi Housing Finance Company Limited Torambam lekai. Breaking matungda mayam kana taram chari.
Haukiba pung kungamari da India da coronavirus ki anoba case lakama lising taraga manga ga chatrika kuntraga taruk hengalakre coronavirus ki pandemic hack haurpadagi laiba asigi oina virus asigi case khwaidigi yamna hengatpa numit oire virus asigi apunba case crore ama lak kunganipan lising amaga chatrika marfuga manga sure haukiba pung kungamari da mioi lising yankhai ga mapan ga chanipan ga yankhai ga taruk discharge tauki Upon the discharge Taukiba Masingna crore ama lak taraga taret lishing marfutaraga ni thoi hele. Laina sidagi nauna mio chatruka kuntra laikide apunba laikidaba masing lak ama lishing hufuga taruka chamaga huputraga taret sure. Ministry of Health and Family Welfare na thadropa report ki matung ina fagalapagi chang chada marfutara ni thoi ka dasmik amamada hantarakle hairi. Coronavirus ki case nong da masing yam na hengatpa state sing adudi Maharashtra, Kerala, Karnataka, Andhra Pradesh, Tamil Nadu, Chhattisgarh, Delhi amadi Uttar Pradesh ni. Nakalam da malem gi oina leiriba coronavirus ki apunba case crore taraga humdoi lak kuntra lishing humfu hele laikidaba masingna lak kunganipan lishing marfuga taret ka chani hele amadi discharge taukiba masingna crore tara lak humputraga humdoi ga lishing taraga humdoi hele. Awang nong pok lamdam gi oina Assam na coronavirus ke punba case lakani lishing taraga nipan ga chanipan ga kuntraga ni thoi yauduna malem lamdam asom gi oina laina sina kwaidigi sohalaba state oiri active case na lishing aniga kuntrada lairi Tripura gi oina apunba case lishing kuntraga humdoi ga chamnga ga humtraga manga yaukre active case na marfu tarada lairi Arunachal Pradesh ta coronavirus ke punba case lishing taraga tarukka chanipan ga yankhai humdoi yaukre active case na taraga mathoi lairi Meghalaya de COVID-19 na naraba migi masing lishing taraga mariga chamaga kuntraga manga yaukre active case na chamaga supna marida leiri. Nagaland state ko aina apunba case lishing taraga nithoiga chahumga humputraga manga yaukre active case na chamaga kuntraga humdoi da leiri. Sikkim state ta COVID-19 na nahalaba migi masing lishing tarukka chaniga marfuga taruk yaukre active case na marpumpuga manga da leiri. Mizoram da case lishing mariga chamanga ga supna nipan leiri active case na yankai da leiri. Coronavirus ki vaccine kaplaba matung COVID positive oirakpa singi matang da thigatlagani haina central government na khanghalakre leiba sigi tongan ba mafam kya dagi vaccination tawkraba mioi sing COVID positive oibagi report lakpadagi thigatnaba center na thaurang asi paikhalapani hairi nakalamrom da COVID vaccination kapthokpada chahi gi group khaidoktuna kapagi mahutta Paktakna na kap na ba atu matam da thaurang tauragani haina center na hairi leiba sida coronavirus ki case leptam na hengalakli ba sigi yenglaga angang ahal khaidana leiba sigi mioi khudingma vaccine kap na ba thaurang asi paikhalak pani hairi panba yabadi ngarang mioi lak kuntraga humdoi lishing kuntraga taret ka chatruka supna ama vaccination tauki hauzik fawbuda apunba vaccination tauki ba masing crore nipan lak humputra lishing humputra ga taret ka chamri ka humputra ga mari sure Gujarat government na state asigi city kunda ngasidagi hauraga tha asigi kuntra fawba numidang pung tara dagi ayuk pung mga fawba curfew thamjin kre numidang gi matamda curfew thamjin kraba city kun adugi manungda Ahmedabad Surat Rajkot Vadodara Junagadh Nadia Mehsana Morbi Patan Godhra Dahod Bhuj amasung Gandhinagar yauri State asida hengalakli ba coronavirus case ki chang adu yenglaga Vijay Rupani na luchingba laingak aduda luhongbaga mari lainaba thabak thoram dasu mioi chamadagi henna tindanaba khangankre loinana state laingak asina grand event sing thas gi kuntra fawba tawbidanaba amadi government office singi oina thas gi kuntra fawgi manungda leiba thangja numit sing thong lonabasu khanganki Panbayabadi state asida haukiba pung kungamari da COVID-19 gi anoba case lishing aniga chaniga marfu hengalakhibaga loinana laina sigi apunba case lishing taraga taret hen khrabane Coronavirus pandemic tagi ngak thoknabagi damak North Korea chahi asida pangthokadoriba Tokyo Olympics da saruk yararoi hairi Khongthang asi haukiba thada North Korea gi Olympic Committee ga sports minister na mifam ama pangthokraba matung laukibani
Panba yabudi laibasida laina laichad asidagi ngakthoknaba akanba quarantine niyom sing chathaduna lakhibani. Prime Minister Narendra Modi na ngasi numidang pung taret taba matamda pariksha pe charcha da mahairoi sing oza amasung mamamapa oiba singa pariksha pe charcha da wari sanargani. COVID-19 gi athingba leikibana hairiba mega event asi ahanbu oina virtual mode ta pangthokani. Pariksha pe charcha program asida Prime Minister na exam da akiba pakhatpa amadi mipaiba yaudana pautak kaya khanagani. Tauramasigidamak participant lak taragamari da register tauraki. Pariksha pe charcha gi man event asi miyamna TV channel digital media haibadi Idu Mino India Narendra Modi PMO India PB India Doordarshan National My Gov India DD National Rajya Sabha TV amasung YouTube channel singda nubidang pung tarit taba matamda yengba fangani hairi. Arabada bulletin asigi headlines samhana me anda thamsage. Atsomgi luchingba ahum fakibagi mayokta atsom case o ansamga khusam naduna changsin kiba shutdown gi khongjang yanaba purakpadagi matam kharagi oina handokre. Manipur da Rural Development and Panchayati Raj ki Farm Purakpa Minister Singhi Manungda ahan boina TS Bishorjit na nongma chupna kilometer chamaga sumna ahum sangba siroitu kachaufung lambi gi fibang yengsin kre. Amasung India da coronavirus ki anoba case lakama lishing tragamanga gi mathakta hengalakuna apunba case crore ama lakuni pan lishing ama henkre pagalap ki changcha da barputarani toiga 10 ama mata hantarakle.